ꯏꯆꯥꯁꯤ ꯁꯣꯏꯅꯥꯏꯔꯛꯇꯦ ꯑꯗꯨ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯥꯗ ꯔꯤꯝꯁꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯖꯅꯋꯥꯔꯤ 19ꯗ ꯊꯣꯛꯄꯅꯦ ꯃꯣꯏ ꯇꯦꯡꯅꯧꯄꯜꯗꯒꯤꯅꯦꯅ ꯃꯣꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯂꯥꯛꯑꯦ ꯃꯣꯏꯒꯤꯅ ꯄꯨꯊꯣꯛꯄꯤꯈꯔꯦ ꯄꯥꯔꯂꯥꯃꯦꯟꯗ ꯑꯩꯈꯣꯏꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯟꯅꯁꯨ ꯌꯦꯡꯉꯛꯇꯦ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 19 ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯄꯟꯆꯥꯌꯠ ꯘꯔꯗ ꯑꯩꯈꯣꯏ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠꯀꯤ ꯀꯥꯔꯠꯇꯨ ꯁꯥꯕ ꯆꯠꯄꯗ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯁꯥꯏꯕꯔ ꯌꯥꯗꯦꯅ ꯊꯣꯛꯂꯛꯄꯗ ꯑꯉꯥꯡꯁꯤ ꯊꯣꯛꯂꯛꯑꯒ ꯒꯦꯠꯇ ꯊꯣꯛꯂꯛꯄꯗ ꯒꯦꯠꯇꯨ ꯃꯤ ꯌꯥꯝ ꯆꯤꯟꯕꯗꯒꯤ ꯃꯥꯁꯤ ꯑꯍꯥꯡꯕ ꯖꯒꯥꯗ ꯊꯣꯛꯂꯛꯄꯗ ꯋꯥꯜ ꯑꯀꯥꯏꯕꯗꯨꯒ ꯅꯛꯅꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯤ ꯂꯩꯔꯝꯕꯗꯒꯤ ꯑꯉꯥꯡꯅꯤꯅ ꯈꯪꯗꯗꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯅ ꯆꯤꯡꯁꯤꯟꯕ ꯃꯈꯣꯟ ꯈꯪꯍꯧꯗꯅ ꯐꯥꯛ ꯂꯥꯎꯕ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯄꯗ ꯑꯩꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯉꯥꯡꯁꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯄꯥꯅꯦꯅ ꯂꯩꯕꯁꯤ ꯉꯝꯗꯗꯅ ꯆꯦꯟꯁꯤꯜꯂꯒ ꯑꯩ ꯍꯥꯟꯅ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯐꯨꯔꯤꯠꯁꯤ ꯆꯤꯡꯊꯔꯒ ꯏꯆꯥꯁꯤ ꯆꯤꯡꯊꯣꯛꯍꯧꯔꯦ ꯆꯤꯡꯊꯣꯛꯄꯗꯒꯤ ꯈꯨꯗꯛꯇ ꯕꯤꯁꯅꯨꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯅ ꯂꯩꯀꯠꯅꯔ ꯃꯇꯨꯡꯗ ꯈꯨꯗꯛꯇ ꯔꯤꯝꯁꯇ ꯔꯤꯐꯔ ꯇꯧꯕꯤꯗꯅ ꯔꯤꯝꯁꯇ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯦꯕꯋꯥꯔꯤꯒꯤ ꯗꯦꯠ 6ꯗ ꯇꯦꯡꯅꯧꯄꯜꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯃꯥꯏ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯅ ꯆꯤꯡꯗꯅ ꯄꯨꯈꯠꯂꯛꯑꯦ ꯑꯩꯈꯣꯏꯅ ꯗꯦꯠ ꯐꯦꯕꯋꯥꯔꯤꯒꯤ 15ꯗ ꯑꯉꯥꯡꯁꯤ ꯃꯈꯨꯠ ꯀꯛꯈ꯭ꯔꯦ ꯑꯣꯄꯔꯦꯁꯟ ꯇꯧꯗꯅ ꯃꯣꯏꯒꯤꯅ 20ꯗ ꯀꯛꯑꯦ ꯑꯗꯨꯗ ꯃꯈꯣꯏꯒꯤꯗꯤ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟ ꯀꯌꯥ ꯑꯃ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯂꯝꯗꯨꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃ ꯂꯥꯛꯄꯤꯗꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯒ ꯇꯥꯟꯅꯕꯤꯗꯅ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯂꯥꯛꯇꯅ ꯃꯣꯏꯒꯤꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯊꯣꯛꯄꯤꯗꯅ ꯃꯣꯏꯒꯤꯗꯤ ꯑꯉꯥꯡ ꯑꯁꯤ ꯒꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯄꯤꯈ꯭ꯔꯦ ꯃꯈꯨꯠꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯍꯥꯞꯀꯅꯤ ꯍꯥꯏꯗꯅ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤꯗꯤ ꯂꯥꯏꯔꯕ ꯑꯣꯏꯕꯅꯔ ꯑꯗꯒꯤ ꯁꯪꯒ ꯄꯪꯒ ꯂꯩꯖꯗꯕꯅꯔ ꯀꯅꯥꯝꯇ ꯂꯥꯛꯄꯤꯗ꯭ꯔꯕꯅꯤꯅ ꯉꯁꯤ ꯑꯉꯥꯡ ꯑꯁꯤ ꯔꯤꯝꯁꯇ ꯂꯩꯕ ꯉꯝꯗꯗꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯦꯟꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯑꯩ ꯑꯉꯥꯡꯁꯤ ꯃꯥꯔꯆꯀꯤ ꯇꯥꯡ 4ꯗ ꯌꯨꯝꯗ ꯄꯨꯊꯔꯛꯑꯒ ꯊꯝꯃꯦ ꯁꯤꯒꯤ ꯃꯔꯛꯇ ꯗ꯭ꯔꯦꯁꯤꯡ ꯇꯧꯕ ꯆꯠꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯀꯔꯤꯒꯤ ꯆꯠꯅꯕ ꯚꯔꯥꯐꯥꯎ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯅꯣꯡꯃꯒ ꯇꯥꯜꯂꯒ ꯆꯥꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤ ꯁꯣꯏꯅꯥꯏꯔꯕꯅꯤꯅ ꯑꯉꯥꯡꯁꯤ ꯀꯗꯥꯏꯗ ꯁꯣꯏꯒꯗꯒꯦ ꯑꯃꯨꯛ ꯇꯨꯁꯤꯜꯂꯨꯗꯅ ꯑꯃꯨꯛ ꯁꯣꯛꯀꯗ꯭ꯔꯥ ꯇꯨꯁꯤꯟꯗꯅ ꯁꯣꯛꯑꯗꯤ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯑꯃꯨꯛ ꯑꯣꯄꯔꯦꯁꯟ ꯇꯧꯗꯅ ꯃꯈꯨꯠꯁꯤ ꯍꯦꯟꯖꯤꯟꯗꯅ ꯃꯊꯪ ꯀꯛꯈꯤꯒꯅꯤ ꯆꯦꯛꯁꯤꯟꯅ ꯇꯧ ꯌꯥꯗꯤ ꯆꯠꯈꯤꯅꯣ ꯐꯥꯎꯕ ꯃꯣꯏꯗꯤ ꯍꯥꯏꯕꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤ ꯄꯨꯊꯔꯒ ꯌꯨꯝꯗ ꯀꯨꯝꯊꯔꯛꯄꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ರೆ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯅꯥꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯕꯁꯤꯗ ꯊꯃꯣꯏ ꯁꯣꯛꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯤꯡꯉꯤ ꯐꯦꯕꯋꯥꯔꯤꯒꯤ 15ꯗ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔ ꯃꯇꯨꯡꯗ 20 ꯇꯥꯡ 10 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔ ꯃꯥꯅꯦ ꯃꯣꯏ ꯅꯨꯡꯗꯥꯡ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯦ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯆꯤꯞ ꯏꯟꯖꯤꯅꯤꯌꯥꯔꯅ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯒ ꯂꯨꯄꯥ ꯈꯔ ꯑꯉꯥꯡꯁꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯃꯇꯨꯡꯗꯁꯨ ꯇꯧꯔꯛꯀꯦ ꯍꯥꯏꯔꯝꯃꯒ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯝꯃꯒ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯥꯆꯧ ꯋꯥꯔꯗ ꯅꯝꯕꯔ 2ꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯁꯤ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯕ ꯑꯩꯒꯤ ꯏꯆꯥꯁꯤꯗꯕꯨꯗꯤ ꯍꯣꯏ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇꯨꯅ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯤ ꯀꯌꯥ ꯑꯁꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇꯅꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯤꯡꯁꯤ ꯆꯠꯇꯅ ꯁꯔꯀꯥꯔꯒꯤꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯌꯦꯡꯁꯤꯟꯕꯤꯗꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯍꯟꯖꯅꯤꯡꯗꯦ ꯍꯥꯟꯅꯗꯤ ꯑꯉꯥꯡꯁꯦ ꯍꯥꯟꯅ ꯁ꯭ꯀꯨल ꯀꯥꯕ ꯃꯇꯝꯗ ꯖꯦꯠꯅ ꯐꯖꯅ ꯏꯔꯒ ꯌꯥꯝꯅ ꯈꯨꯠ ꯆꯠꯄ ꯁ꯭ꯀꯨꯜꯅ ꯌꯥꯝꯅ ꯊꯥꯒꯠꯄ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯊꯧꯅꯥ ꯂꯩꯕ ꯃꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯆꯥꯟꯕꯤꯕ ꯑꯉꯥꯡꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ
मखुचु जेची कखरबनिना नौ लाइक अमुक तंबद मासे अवाब प्रॉब्लम अमा ओसिलगले हौजी हौजी ममानबसिंग सानब चटपद फावबद मीन सोइनाइब गाइब वाही से हाइबद अंगांग से युम धालग कप्तना सिरगे हाइब हाइ अदुना गवर्नमेंट की माइकई कनागुमी सिंगना अंगांग सिगी तुंगी पुंसीदा याइफना पुंसी सांगना हिंगौनब करिगुंबा मतेंग खरतंग मयांगी मफमदा निजब पामे मा पुंसीदा सोइनाइ बाइबदु ओइदुना लेहौरबनिना ममा मपाई गोइदी अहल ओसिलबनिना सिगिदुसु याइ मथंदा पोकने जेता ककबने मथंदा लेहौबाइबसि इकोइसु पामद्रे सू नोंद्र चाब ngambagi mapangan mathongnasu leitre object ma se aduna tungda angang asi da miyeng kitang sarkar romdagi natraga karigumba department kara dagi mateng khara niba pame namjariba transformer si nachaugi lekai da leiba nachau ward number 2 gi area da khinba dongba transformer ni mamangda sigi transformer sin number gi maramdi mamangda bagi ngang nachaugi khalekai da gi ngang ama prime minister gi action gi tengbang gi maramda panchayat sire imung gi ka ya launa nabagi da member singna kaura kanda da khogi huji poriba transformer gi pibam si panchayat thangba si su ni khaira ga pulap palang wal si pulap kian duna leram bane aduna angang si thong sida bi khara lepna maram oida thong si thokpa chin badagi sigumba hangom pham da angang ne na khangda badagi hangom pham da thokna da bo honara pata haida transformer ga wal kel hauda wal ga taina ba karik tholak pada angang sina transformer sini singchandana tawni yam thamoi sonai oiba ai sama club ki secretary ni nachau khalekai umbrian khut club ki secretary ni yam thamoi sonai oiba amana ekhoina angang sip sokle pukhat khre haiba matam jum chapa matam jum sidan leijadabne na jum sta mi so undaba phangje ki daba du pau kyarak haina ekhoi ada chatna or mapa ga unadna wari sa khole matung de khoina kya sum media de gi thong so hapsa khare adubo khoine hena thamoi soksari ba mana siga chap manana chingiba angang tengnopol gi ngang dupi macha ama chap manana khoi mukut kai bangang simaina kakpa adugina khoi sina hana kakpa ni adubo ba ga bet punna bet amada da leminari ba potto migina minister mla singla akan lai yeksin biraga assembly da putok le haraga magi thong thokpa chap cha ba magi life security fangiba ikhoi kana so le jadabagi mong sumai tawna ngisi phawda tawidabase hena sarkar gi maikai de su puning chingsin janingi angang sida mateng pangba yaba sarkar gi maikai de gi tawiba yaba tawina nabagi dama ngasi hojing paliba manipur government da khona klapi site gi so haijari loina na oiriba sigum laba transformer khola da thambiba natraga makha da transformer haiba potsi mai ne mai si makha da thambi de khoi hudong kaya sigre hui kya sigre san kaya sigre transformer se kha da maram oire haraga aduna maram oidna transformer se mafam chaba mafam ma yengbira haraga department su adege government department instruction to bire haraga mafam chaba mafam ma yengbira haraga siguraba matung da so amu anna angang sing su kasu khangjadabne na angang sing da soktana na ba sa san da soktana na ba sigum to biyo so ji phawda January 19 da angang singibne adu mamang adagi December kari 2018 dagi transformer da khari bajoli si makha da loina taduna leiraba adu phawda transformer si makha da taduna leiraba potchida anaso khoi so transformer gi maine na paiba ki jadana paijadre department da haire tawrani har asum leibire
ꯑꯗꯨꯅ ꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯤ ꯀꯩꯅꯣ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡꯗ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯀꯩꯗꯧꯁꯤꯒꯦ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁꯦꯝꯕꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯁꯦꯝꯕꯤꯗꯣꯏꯔꯥ ꯁꯤꯃ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯈꯪꯅꯤꯡꯉꯤ ꯁꯦꯝꯕꯤꯒꯗꯧꯕ ꯑꯃꯅ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯌꯦꯡꯒꯦ ꯍꯥꯏꯔꯒ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯦ ꯈꯤꯟꯕꯤꯌꯨ ꯑꯇꯩ ꯑꯇꯩꯒꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯎꯖꯕ ꯀꯥꯟꯗꯗꯤ ꯑꯋꯥꯡꯕꯗ ꯆꯟꯈꯠꯄ ꯑꯣꯔ ꯑꯋꯥꯡꯕꯗ ꯊꯥꯡꯒꯠꯂꯒ ꯌꯥꯝ ꯐꯦꯟꯁꯤꯡꯁꯤ ꯌꯥꯝ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯌꯥꯝ ꯁꯦꯟꯇꯔꯁꯨ ꯑꯣꯏꯕ ꯃꯐꯝꯅꯤ ꯑꯗꯨꯕꯨ ꯃꯤꯁꯨ ꯌꯥꯝ ꯆꯤꯟꯕ ꯃꯐꯝ ꯑꯣꯏꯕ ꯁꯤꯗ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯐꯝ ꯆꯥꯕ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯐꯦꯟꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯐꯦꯟꯁꯤꯡ ꯇꯧꯕꯤꯅꯅꯕꯒꯤꯁꯨ ꯑꯩ ꯍꯟꯗꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯈꯪꯍꯟꯖꯔꯤ